ida akhui warukak tu khangbra warukak apak pujane phammaga matun kha pikpu toroga nandar khadui batu wing 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 pai thade warukak ke phammaga aduna khonggaw de pungtum pungtum tunja padaraga teng teng ma kaka posting dai tu kamphoi ama yumgi kaino asinba kamphoi do tumga nungdin haipeka tumuraga hawgalakpada morok atekpaga hapsala tum tawraga sabdudi hawn hinde manada Thôi papaya sai rồi papaya sa ba hầu rồi hawaijar chaning bra thoi thoi chaning à adudi hawaijar tholage ko tiu sida hawaijar lonbi em le re didi ki hawaijar lonbi hawaijar sila ni ngaming do hawaijar kai ge ngasi hawaijar sila ge hawaijar ji yenge hawaijar kano to hau ba habra ma ja फजन हौरे है कनो हो हाइना हाइना गुम तो दाइना हवाजार ओइ ब्रेंग के खथंग दे मरोन असेंग ब टेंग वाह मयाम मयाम मनम दी पाइथोरे है मसक ती खंग दे मसक ती खंग दे मयाम मयाम येंगजिको या इकंग कंग ब्रा Mata kira ubda. Kaba mare. Aya. Kara kengketan. Aya nganga. Ika posta ini. Tu. Wow. Wah posta ye, pede ye. Itu sih hawaijar maru yusuk jauh. Jika kita nahan kayak noy na, aku dah terus orang porak podo di kopi ko. Moi aku fangbiganii. Itu sih juga aku lep hawaijar mana jadi mana dia jauh hawaijar pasal hawaijar ji posta re he Posta de. Nanti dah maru sih nak coba view bisa nih haba. Namthi. Manam di pura hawaijar manam ni mea. Kaino hawaijar ni kaino hawaijar manam ni. Nanti hawaijar manam ni dia hawaijar mau ibu manam tu pasal kar Posta haba. ima pokoi bulon jarak telon babu khang jarak dia su posta na puthore ini dah. Ma kaka posting dah itu. Tu. Wow. Samnari sih udro. Uye. Oi deh. Tu. Wow. Cake. Karuna ada chaning berang deh kita beli. Koi umde. Ya, kesana tarik. Tar. Tu. Sini maru pau wei ni ba koi sini. Apa sana ubra tu dah. Uye. Tarik ni nasi. Tar. Lagi hendak yang kesana tarik. Nasaan pinatan thare. Ha. Nasaan pinatan Mana thare. mesti hari nam kita nak kira mana jiwa deba. Hai jana tu bagi. Yang mana tu yang kisi makai am dah me. Namiche humni shualaga mani ni shuada na ina lau. Tadi humni shuda koi thienge dana. Dah humni ya ahan manu mito loan manu mito thienge ba. Bagi di kita ni dry loh, jadi ni apa ni nak ham dah betul. Baru ni orang ni dah kaya lupa. Tui tong no. Satu yang sabar. Makon do taning dia ba. Jom dah tu ni orang ni dah kaya ye. Si maru aku pidu ada hen am posta ni sila. Kang bra. Makan dah. Aduga aina kan badani sila nangi je. Kam ba matam do. Ada kitang ge hen am kam jan ba. Haidi khariyam na kaman ba itare. Adu itade amu hen posta do mal. Mathang dah di nang hendak taram mula kam bada. Mathang dah di taram mitra ngak kamu. Adu jangan main postan. Malu sih kakak, aku pasti yang jom. Oh ini aku paju oi buko. Ada kam bah kitang he na pelan he na pet kita di na he na postan ni ay wakan. Hela posta. Beli pasal mahal tiga nak hai na beri. Hang deh. Nang jina. Hai na lon ba. Tu bala des wah. Hawaijar sila sonda lebih. Sida sum hapa tham jirang de. Thama. Natragana kona ma da hapa ka freeze da hapa na pani. Iya. Nong tu manga. Maya madudi hawaijar ji hauji fajana lolabani na kano tawre
Silaje hawaijar kita tengkoram te pijage. La nang breakfast athu la hawaijar je. Mama je hawaijar breakfast pijajira. Mayam amuk su nong amuk chure Delhi je nong adum chu leire phi nei mung da loi phau leire aduna. Nagi khara piyorogi. Ma phone tawraga di hange janingadra. Thai. Tu si karunagi tang khaidoke ma phone tawra hangirage. Man how to samina da. Mama. Si sakku masa gumam le di ko. Nari yang mesti su amma hena. Mane. Masak oi kanu do. Post tahan ba do. Aina pakhat leba nong mang basida adubudi sakhumda mai manakta budi dum thamba. La hapaji am phai sila. Mamangi khun try to di la jo hapte dan. Se mayam Taste kitang tawri. hawaijar tester sangga ge hawaijar. Yam. Yari yam hawaijar yam hapsalakan. Adu mayam sabdi ular roi ge. Mahau yang ra hai ra ge. Kaino mayo puthurei duna. Akhoi matum bibla suna thambada thamara ge hai ra. Cheram mo injala tu. Asa akhoi gi phalang gi lo ere. Thoi na sum khau ang hang e khogai hobi pudi khogai ba pare. Masai de pop lao bo ge. Nong chu bi da khara jo hele. Banana chips mai chi dai fresh yam. Ai ne da. Ana nam jan dia di ko ha pada. Tapna dai de kaman de. Se akhoi imung ji tapna bibula su kitang phar ka dore se. Ina kun hore. Ina kun hore. Plastic ki chi kaya de na. Bucket. Ni mama khatar kerja mesti tahu apa ni. Siapa? Kamu Napa nak thuk deh lok ta. Luan na hap kita guna mana ni tepun tanjil eba. Jauh insya Allah kita. Tanjil. Se koi ogji mong matak tang hakka khale ai iche gi jang na pi khitang howa. Kari huji hek pa ya ga de ge nam ka khale ni. Nong ji mong ta sale to ri ji. Umorok chi hida khida kap thok pi gen to ni. Ado nong chumandana hida kap ya da le re nga amuk hangi amuk chui to le bi da. Sonda iche bora ani da thadok pu yendem je sona kan de ngo le kan lebak chi khitang marang kaina hapam ni bora thar ni am phawri je sun mata ge ni ai sumai na bora da pha de. De akhoi na bora da marang kai dam ni na atai jina kan no je chaur ju wat le dana Ai do ngasai da hange kanan ni bora pa kan akhoi da. Bora pam pu bi di ai ha hai ngo da ma kaisu kai de mathang lak pu de Cement di par tat le yade. Cement gi di pam de. Hadi cement gi di na. Yam thuna segai haba tat le haba. Ado ani di am phajaro ne. Ado akoi bora je kana tok dren. Ado ne sarang yam ji yong sila. Ado moi di nong ta sale kana ta sale ngak tang la hoi son akhoi na ji iche na jerking akai gum da nan de hebdo akhoi na kamain to re khangra akhoi turen mapan je tha kanu to na pi di hora ga chap im na lai rai yung de ba lai dana adai da akhoi warukap tu khangra warukap apak pu je na phammaga matun kha pipu to ga nandar ka de ba tu wing pai thade warukap ke phammaga
ꯑꯗꯨꯅ ꯈꯣꯡꯒꯥꯎꯗꯤ ꯄꯨꯡꯇꯨꯝ ꯇꯨꯝꯖ ꯄꯥꯊꯔꯒ ꯇꯣꯏ ꯁꯥꯟꯅꯔꯗꯤ ꯈꯣꯡꯒꯥꯎ ꯃꯈꯥ ꯇꯥꯕꯗꯨ ꯀꯩꯝ ꯇꯧꯗꯕ꯭ꯔꯕ ꯃꯈꯥꯏꯁꯦ ꯇꯨꯔꯦꯟ ꯃꯄꯥꯟꯐꯥꯎ ꯇꯨꯔꯦꯟ ꯃꯄꯥꯟ ꯍꯥꯏꯅ ꯉꯝꯃꯝꯃꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯂꯣꯏ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯃꯨꯛ ꯍꯥꯏꯗꯤ ꯇꯨꯔꯦꯟ ꯇꯨꯔꯦꯟ ꯏꯁꯤꯡ ꯇꯥꯕ ꯅꯠꯇꯦꯕ ꯇꯨꯔꯦꯟ ꯃꯄꯥꯟ ꯍꯥꯏꯅ ꯂꯩꯔꯥꯏ ꯂꯣꯏꯔꯦ ꯇꯥꯔꯛꯑꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯔ ꯄ꯭ꯂꯦꯟꯒꯤ ꯇꯥꯏꯞꯇ ꯑꯃꯨꯛ ꯂꯩꯔ ꯇꯨꯔꯦꯟ ꯇꯥꯈꯤꯗꯣꯏꯅꯦꯕ ꯊꯥꯞꯅꯔꯤꯑꯕ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯑꯗ ꯑꯉꯝꯕ ꯂꯩꯕꯨꯡꯒꯨꯝꯕꯒꯤ ꯇꯥꯏꯞ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯋꯥꯔꯨꯀꯥꯛꯇꯣ ꯑꯗꯨ ꯑꯄꯥꯛꯄ ꯈꯜꯂꯒ ꯇꯣꯡꯉꯒ ꯄꯥꯏꯊꯅꯔꯛꯀꯗꯣꯏꯅꯤ ꯃꯥꯅꯦ ꯃꯈꯟ ꯁꯥꯟꯅꯔꯛꯏꯁꯦ ꯑꯗꯨꯅꯦ ꯑꯗꯒꯤ ꯗꯣꯔꯤꯗ ꯀꯩꯅꯣ ꯇꯧꯔ ꯔꯕꯔ ꯀꯤꯁꯜꯂꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯌꯥꯡꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯕꯤ ꯊꯥꯔ ꯆꯦꯜꯍꯟꯕ ꯒꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯛꯏꯅꯦ ꯔꯕꯔꯗꯨ ꯍꯥꯏꯅ ꯂꯩꯔꯒ ꯃꯥꯅꯦ ꯀꯣꯛꯇꯤ ꯊꯥꯗꯔ ꯑꯗꯨꯅ ꯐꯔꯤꯅꯦ ꯑꯃꯔꯣꯝꯗ ꯑꯣ ꯃ ꯄꯥꯏꯈ꯭ꯔꯦ ꯆꯔꯥꯡ ꯂꯥꯛꯑꯦ ꯇꯨ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯥꯛꯑꯝꯕꯅꯤ ꯁꯤꯗ ꯄꯔꯦꯡꯅ ꯇꯣꯡꯉꯝꯕꯅꯤ ꯅꯣꯡ ꯆꯨꯌꯦꯅ ꯑꯁꯤ ꯊꯨꯞꯄꯤꯉꯩꯗ ꯂꯣꯏ ꯄꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯔ ꯁꯥꯔꯝꯕꯅꯦ ꯊꯥꯏꯅꯁꯨ ꯁꯥꯟꯅꯕꯒꯤ ꯑꯗꯨ ꯅꯝꯍꯧꯗ꯭ꯔꯦ ꯃꯅꯨꯡꯗ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤꯉꯩꯗꯅꯦ ꯅꯣꯡ ꯆꯨꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯁꯟꯊꯤꯒꯨꯝꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯨ ꯍꯥꯞꯄꯤꯕ ꯌꯥꯗꯕ ꯍꯥꯞꯄꯨꯔꯦ ꯅꯣꯡꯅ ꯂꯣꯏꯅꯃꯛ ꯋꯥꯁ ꯑꯥꯎꯠ ꯆꯥꯝꯊꯣꯛꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯗꯨꯒꯤ ꯅꯣꯡꯒ ꯍꯥꯡꯕ ꯉꯥꯏ ꯂꯩꯔꯕꯅꯤ ꯁꯦꯝꯕꯤꯒꯦꯅ ꯅꯣꯡ ꯇꯧꯏꯁꯤꯅ ꯊꯕꯛꯁꯦ ꯑꯝꯇ ꯇꯧꯍꯟꯗ꯭ꯔꯦ ꯉꯁꯤꯁꯦ ꯑꯗꯨꯅꯦ ꯑꯔꯦꯝꯕꯗ ꯁꯤ ꯄꯥꯡꯈꯣꯛꯂꯥꯁꯦ ꯈꯤꯇꯪ ꯃꯈꯥ ꯇꯥꯕꯗ ꯍꯦꯜꯂꯛꯎꯔꯣ ꯉꯁꯥꯏꯒꯤꯗꯨꯒ ꯃꯄꯥꯡ ꯑꯣꯏꯅ ꯄꯥꯡꯈꯣꯛꯂꯥ ꯅꯠꯇꯦ ꯄꯥꯡꯈꯣꯛ ꯍꯥꯏꯌꯣ ꯄꯥꯝꯃꯨꯔꯦꯗꯅ ꯉꯁꯥꯏꯗꯣ ꯑꯁ ꯑꯩꯗꯤ ꯊꯥꯡꯖꯤꯡꯒ ꯇꯧꯔ ꯏꯔꯣꯜ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯁꯦ ꯊꯥꯡꯖꯤꯡ ꯑꯝꯇ ꯂꯩꯔꯛꯑꯣ ꯊꯥꯡꯖꯤꯡ ꯅꯣꯡꯃ ꯆꯠꯂ ꯂꯩꯔꯨꯕ ꯌꯥꯏ ꯊꯥꯡꯖꯤꯡꯁꯦ ꯌꯥꯝ ꯇꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯅꯍꯥꯟ ꯂꯩꯕꯗꯣ ꯃꯔꯨꯗꯨꯕꯨ ꯀꯩꯅꯣꯗꯧꯅ ꯆꯥꯎꯋꯤ ꯍꯋꯥꯏ ꯃꯪꯒꯟ ꯃꯔꯨꯃꯨꯛ ꯆꯥꯎꯋꯤ ꯍꯋꯥꯏ ꯃꯪꯒꯟꯒꯨꯃꯥꯏꯅ ꯇꯧꯔꯁꯨꯀꯣ ꯄꯦꯄꯦꯠ ꯂꯥꯎꯔꯝꯗ꯭ꯔꯗꯤ ꯐꯩꯌꯦ ꯄꯦꯠꯄꯦꯠꯁꯨ ꯂꯥꯎꯔꯤꯅꯦ ꯏꯆꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯞꯄ ꯑꯗꯨꯒ ꯏꯊꯣꯛꯑꯁꯨ ꯊꯣꯛꯂꯒ ꯑꯗꯩꯗꯤ ꯇꯟꯗꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯑꯁ ꯀꯝꯐꯣꯏ ꯑꯃ ꯌꯨꯝꯒꯤ ꯀꯩꯅꯣ ꯑꯁꯤꯟꯕ ꯀꯝꯐꯣꯏꯗꯣ ꯇꯨꯝꯒ ꯅꯨꯡꯊꯤꯟ ꯍꯥꯏꯐꯦꯠꯀ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯄꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯍꯥꯞꯆꯤꯜꯂ ꯊꯨꯝꯒ ꯇꯧꯔꯒ ꯆꯥꯕꯗꯨꯗꯤ ꯍꯥꯎꯅ ꯍꯦꯟꯗꯦ ꯃꯅꯥꯗꯣ ꯃꯥꯏ ꯃꯤꯠ ꯑꯔꯩꯕ ꯇꯥꯏ ꯁꯨꯒꯠꯂ ꯆꯥꯕꯗꯨꯗꯤꯀꯣ ꯑꯩꯗꯤ ꯍꯩ ꯆꯥꯕꯗ ꯃꯤꯠꯅ ꯃꯄꯥꯟ ꯊꯥꯈꯤꯗꯕ꯭ꯔꯥ ꯁꯤ ꯇꯨꯅꯤꯡꯈꯣꯛꯁꯦ ꯁꯥꯗꯦ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇꯠꯄ ꯂꯣꯏ ꯌꯥꯝ ꯇꯣꯏ ꯍꯦꯛꯄꯅꯤꯅ ꯆꯥꯕꯗ ꯃꯤꯠꯅ ꯑꯃꯨꯛ ꯎꯁꯤꯟꯗ꯭ꯔꯣ ꯑꯩꯗꯤ ꯃꯤꯠꯅ ꯑꯃꯨꯛ ꯎꯁꯤꯟꯗꯕ ꯌꯥꯗꯦ ꯇꯧꯋꯦꯕ ꯍꯩ ꯆꯥꯗꯦ ꯐꯤꯕꯝ ꯑꯃ ꯆꯥꯗꯦ ꯃꯔꯥꯁꯤ ꯀꯌꯥꯝ ꯁꯥꯡꯉꯤꯅꯣ ꯑꯃꯨꯛꯐꯥꯎ ꯇꯥꯟꯊꯣꯛꯈꯤꯔꯣ ꯇꯥꯟꯗꯦ ꯃꯇꯣꯟꯗ ꯑꯗꯨꯝ ꯁꯤꯖꯈꯤꯕꯗꯣꯀꯣ ꯑꯗꯨꯒ ꯃꯇꯝ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯍꯧꯔꯛꯄ ꯁꯨꯃꯥꯏꯅ ꯈꯔ ꯐꯨꯛꯑ ꯆꯥꯕ ꯍꯧꯖꯤꯛ ꯌꯥꯝꯃꯝꯗꯣꯏꯅꯦ ꯃꯔꯥꯗꯣ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯕꯅꯦ ꯍꯟꯗꯛ ꯊꯥꯗꯣꯛꯈꯤꯕꯅꯦ ꯂꯣꯏ ꯐꯨꯛꯇꯠꯂꯒ ꯅꯧꯅ ꯊꯥꯗꯣꯛꯈꯤꯕꯅꯦ ꯑꯅꯤꯃꯛ ꯑꯃꯗꯨꯅ ꯑꯅꯧꯕ ꯃꯐꯝꯗꯨꯗ ꯊꯥꯗꯣꯛꯑꯦꯗꯅ ꯑꯗꯨꯒ ꯑꯁꯤꯁꯨ ꯂꯩꯕꯥꯛ ꯁꯤꯟꯕꯩ ꯊꯥꯗꯣꯛꯏꯗꯨꯗꯤ ꯑꯃ ꯍꯥꯟꯅꯒꯤꯗꯣ ꯄ꯭ꯂꯥꯁꯇꯤꯛ ꯂꯣꯏ ꯇꯠꯊꯔꯛꯄꯒꯤ ꯃꯈꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇꯣ ꯁꯤꯟꯕꯒꯤ ꯑꯃꯨꯛ ꯃꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯊꯥꯕꯁꯦ ꯁꯤꯟꯇꯣꯛꯇ꯭ꯔꯒꯗꯤ ꯂꯣꯏ ꯇꯠꯂꯒ ꯂꯩꯕꯥꯛꯁꯤ ꯅꯣꯡ ꯆꯨꯕꯗ ꯂꯣꯏ ꯆꯠꯈꯤꯑꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯝ ꯁꯥꯟꯅꯕꯩ ꯋꯥꯔꯤꯗꯨꯗ ꯀꯩꯅꯣꯗꯤ ꯁꯤꯂꯥ ꯍꯣꯏꯗꯤ ꯈꯪꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗꯤ ꯈꯪꯉꯝꯒꯗ꯭ꯔ ꯈꯪꯗꯦ ꯀꯩꯅꯣꯒꯤ ꯏꯆꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯇ ꯀꯩꯅꯣꯅ ꯃꯩ ꯌꯣꯝꯄꯥꯛ ꯇꯧꯔꯒ ꯍꯠꯂꯒ ꯀꯔꯤꯕ ꯅꯠꯇꯦ ꯕꯤꯒꯤꯟ ꯀꯥꯏꯅ ꯁꯥꯟꯅꯕ ꯑꯃ ꯁꯥꯟꯅꯔꯝꯃꯦꯕꯀꯣ ꯑꯊꯥꯂꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯁꯥꯟꯅꯔꯗꯤ ꯑꯩꯗꯤ ꯁ꯭ꯇꯥꯔꯤꯡ ꯁꯥꯟꯅꯔꯦ ꯑꯁꯪꯕꯤꯅ ꯊꯠꯊꯠꯂꯒ ꯍꯥꯏꯅ ꯃꯤꯁꯦ ꯂꯩꯏꯗ ꯉꯥꯛꯑꯒ ꯂꯩꯅꯔꯒ ꯑꯩꯈꯣꯏꯒꯤꯅ ꯈꯨꯠꯅ ꯁꯣꯛꯀꯗꯧꯕ
ꯑꯗꯣ ꯁꯣꯛꯇꯕꯤꯗ ꯆꯦꯜꯂꯒ ꯃꯥꯏ ꯀꯥꯗ ꯂꯩꯕ ꯌꯥꯏꯕꯀꯣ ꯃꯈꯜ ꯃꯅꯤꯡꯒꯤ ꯁꯣꯛꯀꯗꯧꯕ ꯀꯥꯁꯤꯗ ꯑꯩꯈꯣꯏ ꯈꯣꯡꯅꯥꯝ ꯁꯨꯝ ꯊꯥꯡꯗꯣꯛꯑ ꯌꯥꯏꯕ ꯊꯤꯅꯕꯒꯤ ꯑꯁꯪꯕꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯑꯃꯅ ꯕꯤꯒꯤꯟ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯑꯃꯅ ꯀꯔꯤꯅꯣ ꯀꯥꯎꯔꯦ ꯃꯃꯤꯡꯗꯣ ꯀꯩꯅꯣꯁꯦ ꯑꯝꯕꯔꯖꯤꯇ ꯃꯍꯩ ꯆꯥ ꯌꯥꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏꯗꯤ ꯆꯥꯗꯦ ꯌꯣꯡꯗꯤ ꯆꯥꯕꯅꯤ ꯃꯄꯥꯟꯒꯤꯗꯤ ꯆꯥ ꯂꯨꯝꯃ ꯊꯛ ꯌꯥꯏꯌꯦ ꯌꯥꯝ ꯃꯃꯤꯡ ꯆꯠꯄꯅꯦ ꯆꯥ ꯂꯣꯜ ꯀꯩꯅꯣ ꯑꯄꯔꯥꯖꯤꯇꯒꯤ ꯂꯩꯗꯣ ꯑꯗ ꯕꯤꯒꯤꯟꯒ ꯍꯥꯏꯔꯒ ꯑꯅꯤ ꯃꯔꯛ ꯀꯥꯏ ꯇꯧꯔꯒ ꯈꯨꯠꯁꯦ ꯑꯅꯤ ꯐꯥꯕꯤꯒ ꯌꯥꯝ ꯇꯧꯔ ꯃꯀꯣꯛꯇꯒ ꯉꯥ ꯌꯥꯝ ꯇꯧ ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯑꯗꯩ ꯎꯔꯥꯎꯕꯤ ꯌꯥꯝ ꯁꯥꯟꯅꯩ ꯀꯕꯥꯗꯤ ꯌꯥꯝ ꯁꯥꯟꯅꯔꯛꯑꯦ ꯎꯔꯥꯎꯕꯤꯁꯤꯁꯨ ꯁꯥꯡꯅ ꯇꯥꯟ ꯉꯝꯕ ꯁꯣꯔ ꯆꯠꯇꯕ ꯃꯌꯥꯝꯒꯤꯅꯤ ꯑꯧ ꯃꯈꯣꯟꯗꯤ ꯀꯌꯥ ꯊꯣꯛꯇꯕꯤꯗꯀꯣ ꯆꯦꯔꯩꯅꯤꯗ ꯍꯩꯕꯤ ꯃꯅꯥ ꯃꯥꯟꯕꯅꯦ ꯇꯤꯡꯒꯪꯒ ꯄꯥꯜꯂꯒ ꯆꯦꯔꯩꯅꯤ ꯆꯦꯔꯩ ꯀꯛꯑꯒꯦ ꯇꯧꯕ ꯑꯗꯩꯗ ꯅꯣꯡ ꯍꯥꯡꯉꯒ ꯀꯛꯑꯁꯦꯅ ꯁꯨꯝ ꯂꯩꯅꯔꯕ ꯁꯤꯗ ꯂꯩꯔꯦ ꯅꯣꯡꯃꯪꯈꯥ ꯁꯤ ꯀꯩꯅꯣꯁꯦ ꯃꯄꯥꯟꯁꯨ ꯆꯥꯕ ꯑꯉꯥꯡ ꯅꯨꯕꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯏꯔꯨꯖꯕ ꯈꯣꯠꯄ ꯑꯗꯨ ꯁꯤꯖꯤꯟꯅꯕꯁꯦ ꯂꯣꯏ ꯀꯥꯟꯅꯩ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯄꯣꯠ ꯆꯩꯅꯦꯅ ꯁꯨꯝ ꯊꯥꯔꯤꯕ ꯍꯥꯏꯗꯨ ꯑꯩꯅ ꯁꯨꯛꯇꯥꯅꯤ ꯆꯥꯁꯦ ꯍꯥꯏꯕꯗ ꯁꯤꯂꯥꯅ ꯁꯨꯛꯇꯥꯅꯤ ꯃꯥꯗꯤ ꯆꯥꯕ ꯍꯩꯅꯗꯦ ꯃꯥꯅ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯁꯦꯝꯕꯁꯦ ꯁꯤ ꯃꯥꯏ ꯀꯩꯅꯣꯁꯤ ꯁꯤꯁꯤ ꯁꯤꯠꯇꯣꯛꯑꯒꯀꯣ ꯁꯨꯒꯥꯏꯔ ꯅꯣꯏꯔꯒꯀꯣ ꯊꯔꯣꯏꯒ ꯎꯇꯤ ꯆꯥꯕ ꯊꯔꯣꯏꯒ ꯎꯇꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯗꯤ ꯍꯩꯔꯔꯣꯏ ꯅꯣꯡꯃ ꯏꯆꯦꯒ ꯇꯧꯔꯒ ꯆꯥꯕ ꯇꯥꯕꯅꯤ ꯆꯒꯦꯝꯁꯨ ꯌꯥꯏ ꯆꯒꯦꯝ ꯄꯣꯝꯕꯁꯨ ꯌꯥꯏꯕꯀꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯥꯏꯌꯦ ꯏꯁꯥꯁꯨ ꯐꯕ ꯄꯩꯁꯥꯁꯨ ꯇꯤꯡꯗꯕ ꯏꯟꯁꯥꯡ ꯀꯥꯟꯅꯈ꯭ꯔ ꯄꯣꯠꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯕꯩ ꯋꯥꯅꯤ ꯃꯅꯤꯡꯗ ꯌꯥꯝ ꯍꯧꯋꯦꯕ ꯑꯗꯨꯗꯤ ꯅꯣꯡꯃ ꯏꯆꯦꯒ ꯁꯪꯕ ꯃꯇꯝ ꯑꯃꯗ ꯆꯥꯕ ꯌꯥꯏ ꯍꯤꯟꯖꯥꯡ ꯂꯩꯇ꯭ꯔꯕ ꯐꯔꯛ ꯇꯥꯔ ꯂꯃꯥꯡꯈꯥ ꯃꯄꯥꯟꯗ ꯆꯒꯦꯝ ꯄꯣꯝꯒꯦ ꯎꯇꯤ ꯄꯣꯝꯒꯦꯅ ꯂꯃꯥꯡꯈꯥ ꯃꯅꯥ ꯌꯥꯕꯅꯦ ꯆꯥꯕ ꯅꯣꯏꯔꯤꯉꯩ ꯈꯥꯇꯦꯕ ꯃꯥꯗꯤ ꯑꯗꯨꯅ ꯀꯟꯅ ꯅꯣꯏꯔꯗꯤ ꯌꯥꯝ ꯈꯥꯇꯦꯕ ꯑꯗꯨ ꯃꯥꯒꯤ ꯍꯩꯅꯗ꯭ꯔꯗꯤ ꯈꯪꯗꯦ ꯃꯔꯦꯛ ꯃꯍꯥꯎ ꯍꯥꯏꯗꯤ ꯅꯣꯡꯃꯥꯡꯈꯥꯒꯤ ꯃꯍꯥꯎ ꯑꯃꯗꯤ ꯑꯗꯨꯝ ꯆꯦꯜꯂꯦꯕ ꯃꯥꯏꯁꯨ ꯇꯣꯉꯥꯟꯕ ꯑꯃꯗꯤꯀꯣ ꯑꯩꯗꯤ ꯁꯨꯛꯇꯥꯅꯤ ꯉꯥꯛꯇ ꯑꯗꯨꯝ ꯍꯥꯎ ꯆꯥꯔꯛꯑꯦ ꯁꯤꯂꯥꯅ ꯃꯥ ꯑꯗꯨꯗꯤ ꯑꯍꯟꯒꯤ ꯆꯥꯛ ꯏꯟꯖꯥꯡꯅꯦ ꯃꯥꯗꯤ ꯍꯩꯅꯗꯦ